Konthozam Sigi Manungda Laiba Mahiri Singi Marakta Chahi Sigi Bosim Amasung Kosim Naloba Class 10 Amasung 12 ke examination da Mark Wang na Panglaklaba Mahiri Sing Okpagaloina Hanagi Prime Minister Rajiv Gandhi Laikidabagi Kuntramanga Suba Kumon Thuram Pangthokre Kisan Congress Manipur Pradesh Congress Committee Amasung Konthozam Block Congress Committee na Silaga Ngarang Konthozam Block Congress Office Awangjiri da Pangthokiba Kunithui Suba Meritorious Award 2026 Lanthopagi Thoramaduda Hanagi Prime Minister Lekhidraba Rajiv Gandhi gi photo da hika leka tamduna ikai khumnaba utke Thoramaduda MPCC Kisan Congress ki Chairman Laisram Nandona sponsor tawduna Bosemna Loba Class 10 gi examination da pass tawraklaba Mahirui Chama Supna Mapal amasung Kosemna Loba Class 12 ki exam da pass tawraklaba Mahirui Chama Supna Mapal galoinana CBSE gi Class 10 amasung 12 ki examination da pass tawraklaba Mahirui Mapal da certificate amasung seal ki manapi duna pukning thawgatke Thoramaduda Lok Sabha gi Hanagi member Dr. Thokcho Mainya Konthozam Block Congress Committee ki President Golmai Gaimil Lung National Coordinator amasung All India Kisan Congress Manipur ki in charge Nilam Ramesh DCC Imphal West ki President H Ibotombi amade MPCC ki Kisan Congress ki Chairman Laisram Nandona Maruoiba Mithunglen Singoina Saruk Yakhe Thoramaduga Mari Leindana Hanagi MP Dr. Thokcho Mainya na hai Mahirui Singna Class 10 amasung 12 ki examination da pass tawbugi chang ase yamna hengalakle masi yamna afaba khudam amane yamna phana hogalakliba angang sing ase mayai kaba chinjak na manghandana ba khonase ngasi mai paklaklaba angang sing asina tunggi yumbi oigadoribane maram maduna lamdam ase afaba lamdam ama oina ba Mahirui Singna kanna honabiyo Mahirui Singna mathak thongbada hauna lonchat khangna chatkadabani haina so mahakta makha tana phangduke Kaka kamu tahu sama nanti, noi dah kita kalau bersih, noi nasaki, dejaba, shona pura pada yang apa, lagun maya betul. Karena harness tu bukan dah, hal lemanda, kamu berada di sini, nama nama kami tidak kini, cakap aja kami tahu kini, macam dah, noi nakai kami panggil, nasa nasa kami siapa ni, hai bos cakap sahaja lepas, mana tahu tahu bayar saya, noi nama dapat kucing, mai pak apa, ada orang yang orang orang itu lebih Adana ta noina daga tamuga shi tawni thanga tamu tawni su ne gadi yaro da shi ne wari shi ko